PAMBEI LUCHINGBA UNLF के Chief of Army SIDABA MAPU ATOPPA MING THOIBA Lob ASIGI Chief Intelligence INGBA AMADI CADRE AMA PUNNA MEEOI AHUM ngasi NIA na PHAKHIBA THOUONG ADUBU YANINGDABA PHONGDOKTUNA Kakching Ima Ibel kayana Kakching Keithel Thingjinduna Khongjang Changshinkhre Khongjang aduda saruk yakiba singna Kakching Keithel dagi Kakching Police Station fauba khongchat ama chatkibaga loinana fazin khriba MEEOI AHUM adu condition amata yaudana thadorakadabani haina kholau kya lauki Khongjang aduda saruk yakibi Jaya Khagembam Kaubi nupi amana hai India lengak amasung Manipur lengaka pistop chathanaraga leiriba PAMBEI LUCHINGBA UNLF ke Army Chief Intelligence amadi CADRE amanga se NIA na fazin khibagi maram miyamda khanghangadabani Pestok taunariba luk asida fauba khut tharakliba asida aikoina aikoigi khul ngakliba singbu karamna kanba ngamgadoribano haibase achauba wahang ama oirakli Thawung asina pestok taubagi wahanthok lehandre maramaduna fazin khriba MEEOI ahummak athuba matamda condition amata yaudana thadorakadabani haina mahakna mari leinaba sengda taksinke Aikoigi Army Chief phagibagi maramse aikoi akupa maron khangjaningi ceasefire tauraga leiraba kangbu singsida khut thari isinadi aikoi khun ngakba mayam singse aikoi karamna kanbangam gadoribano aduga ceasefire tauribagi maramse kari maramno haibasima su khangbiyo aduga kuki rom saitana ground rule thugai bayaba aikoi gi dana kari gumba amata tawaya daba sigumbagi thawongse mama oibi akoina pendre yanna aduna aikoi gi icha singse kari gumba condition amata yaudana thadok pirakta taragadi Housing Manipur mai chakani aduga lairiba ima mayam sikse civil war thorakani haibasima ai sauthokna haijaramge